Good morning, Mayam Kurumjari. Notice Windona Yukuting Sandok News Analysis Program that Tokchomangang Sana, Miamutaram Noxari. Nasi Manipur phone ripa, pauses in the Yaw Ribu, Pauker Kanana with the studio, the Linkshin de Libere, Miam Nena, Tudo in Sakanaraba, political activists, Mingona Panjarabada was a Hobism Gitajan, was Upstaram Noxari. The Hanmud Laxening is Sikoi Narang, Pung Shana, Miamna, Pamnadaba, Adubu, Shenterna, Tamjit Lakpadumba. President rule Manipur imposed over Haiba, Pausi Mari Lenaba, Tongan pauses in the Fonari, Maroineko. Birin Chief Minister from the Gay resigned to Matunda, majority Oiriba, Bizepina Anoba, Chief Minister Kanduna, Lengak Maka, Sangtahan Bangam Kidre, Manipur Legislative Assembly suspend Toraga, President rule Tamle. Donam Assembly Matamkara suspend animation Lahelaga, PR Tam Grahavana Singbab, Tongan pausing, Fonari. Kogi Asidagina Sahi Kunitoi Rongi Mamang da 2001 da June 2 Doida Tamkib Fiagi, Hekmatanga, Nagisina, Sahi Kunitoi Matunda, Tamakbane, Matam Cam Queen, Tamgadori, Haiba Tamangamdri, Harry Pau Sigati was a Kamani Yangbe. Uzu Lady Position, Sida, PR Lady Pusina, Kari or Piari, Having a single often but Tambus. Notice window yang bidi ba Manipur sa kudi mag kakunop sari no nang sige okay house bidi ba zamang sa mati hosta ko kakunop sari zamang sa ko si kuki terrorism ki terrorism gi tha kun gani thima pung pha ba la na ma Manipur da lep sa thaba num thara ga leiri ba tare ko koi dugumba lalak ta hingi ba punsi mahin sigi marak ta mu yamna khangau da ba tare ko koi nan gi date 9 to 2025 da koi CM resign taw khre Chief Minister Jain Tawang Matungda, another 1 day, 2 day. Caretaker Chief Minister Thamira Matungda, Ngarangji, Mayamna Panaramba expectation Idareko. Anova, leader Makala Kanda, Lady Ba, Takuni Lanji, Lucian Gadra, Hina, Tazaba Masum, Yam Tazaba Masum, and Yamna, panic on Iram Hetareko. Yam Hawam Germany. Adobo Yam Waitabusi, ruling Manungi, Magi, majority Hadareko, majority or Bangasagi, Magi, Party Manungi Lady Ba. Leadership ni marakta leader ma khandung ngam dabagi khoi adumdi khoi khongthang dumdi ngarang ure adu khongthang dugi yore ngarang si khang khawdona khoi mayam na partner si adum thajida ba adum mawng amada khoi adum anobo leader ma khalakani number 1 if khandung ngam dragana sai suspended animation je dum lakani haibagi dum miyam na partner le poto ni dumda amadi dum soina oigani haibagi partner lebani maramdi full fledged agangi direct PR mak haidare ko direct PR mak sagi thamjalaga dijok toksanga kan nga sagi jathara kan habadum madi khoina sadum thajid dabadum leina ba leibu duni lais maramdi direct PR thamjandana leibu sarkar ju uthaidana sagi ka haini anauba new election ma tawna ma khotna gi process ki thakku matamda jathani habadi selo taragadi moi manung da yamna sathi ba tare ko BJP manung da sathi ba sagi public ki thajid daba mandate ma yam chawang le ne habasi ju yam una pot ma haidare ko aduga maduna khatang ai khoi khatang na thaira kanda koi PR gi manung amadi ora ko su khatang na thaira kanda suspended animation thammaga tare ko thammaga mo machine gi manung gi langna ba mo machine manung gi nushina da ba mo machine manung gi leader khan mangam da crisis tu khoi option na mag yeng hai tare ko cha sama yeng sengchona cha sama yeng ai khoi ICU room da anaba ma khoi am kan treatment to mo ni ko ICU anaba si khoi suspected adare ko khoi hingak pa yai natragana khoi kan mangam ba yai natragana yadi hagi film da leira badugumba station da oire jiti ko karigumba mogi sayet na ba mogi nushina da bara tagna mogi party manungi oiba nga sagi pena da ba nungai da mayabna sumati phong da nga sagi yam chaw ko ram lakhtara gadi hajik thamiba suspended animation jibauda sagi solution propang am hidraga di adam full PR hadare ko exact adam direct sarkar uthai mo madum lakpi adu khani yeng ya basi oda mang se khani yeng ya basi Manipur da president rule lai ki basi khoi tam tara rak lai khre mang da ko ngarangi February tari ahum da tholai ban notice ga yeng oda ga khoi tara ma thoi shure na khoi adum hai re lawe ko ada mamang lai ba khogi PR gi matam da PR lai hi matam da lai hi ban masing na traga na chana gi masing matam khoi sum yeng matam da yam ten matam ju yawi ko tha ani hai tari ko sang am tha ani gi khoi 66 days ko January ki tang tarang ni thoi song sim samapan humpu tare tagina tang taraban March song sim samapan humpu tare pau mi humpu tare ni thamgi ba dum yawi ko
adagi den numit chama ta ta ni thamba adagi numit chahi ani ga numit chama ga khai ta ni thamba numit chamri ga chom ga ni fu adagi numit ni fu ga humdoi yam tiam da numit ni fu ga thamba su yauri ko chamaina matang yang kan si da sai legi mi mayam ning si ekoi hangada yang kan da dum haji legi ba issue si ta sengna governor gi power da ta gi president gi power da ko haji legi ba suspended admission si moi masengi party manung gi ba nushina ba tra ga yana bam lakta ga yam thuna dum hangal ko ya phim dum lei na dum thamari mayam ko adu bu lura point di haji si leader crisis haidare ko moi manungi masengi nushina da bra leader crisis na taga nga sagi leader oining bagi intention ji da tha kungani thoi kuki terrorist na manipur landari manipur thugai na basili ga bo hise no ko thona re ji ko praja singi langtak na kai na ga di ngarang si manipur da pia thame hekta matam da mayam si yamna khogi panic oi ko yamna khogi nungang ba langtak na madum oi adu bu khona hajin ni di pia thama matam da PR thama matam da ngasagi manipur da PR la e da la ni hana suspended admission thamani bu hara su ma hai po matam da ngasagi khwai da gi ikai da bhai da ko na chaga na khwai da khan da kana oi ko mani sum ye ga da lai je haji lai bi liga da ne ko mu sum je lai me je sum da ko lai me je sum da da ga oi da ga ha ba khun che ma dum liga kha yaw dum ma le khan da mang se ko maram di thoi ba crisis thoi ba tawi ba phim ji ai hangara yeng kan da ngasagi PR thambachidi manipur praja khodi musu pamde dena mana mo do su pam thok to ko mane ko manam di leibe issues e mogi oiba ruling amadi opposition leimine ka musum je yamni unite ko na amato ina lemine kan da amato ina disina min kan da le manipur thugana bu silakpa de manipur manung da kai so terrorist ki thok tawri ba drak ki thok tawri me anu je masi thena min gi lamham je mo na go do ne ko sai areas da ko na hanje ningi ji oda mang sa nuai ta bha ga dra la li ji kana odi no ko la du kana odi no vote piru praja na landuri bra natra vote namdana vote ka halaga karaga miyaw ithok tawni khali moina asum moduri ba ko samsai la e bako praja na vote pi ba praja na vote miyaw ni khalaga na bagi boy da vote pi ba sidi leibil life ko himinai praja khodi mi thawai ngak thai kan gani lanthum nga kani ko chakopagi lambida yamna development ge mamang thana ba ko honra kani jaga na manipur je ko hanagi oi badum ba yana masak thokpa manipur ma oiram badagi amuka yana masak thokpa manipur ma oila kani hawi thaja bada miyamna bo pi hibane bo aji ke bo aji bo portion hai ni bo for future hai ni ko tam khuding chahi manga khuding gi vote tawdana ngasai apha mihut apha khunai mo oiram badam ta apha mihut khandana tawi thokse tasena di mamang da chakop mamang tharana ba apha khunai mo oiram ba apha ngasai milo na mo oiram badam ta dugumba पांथोई भोट में नेब को अदो हजि कई दौरे हजि कई दौरे तंगाई फदन को हजि निसिना मेनमान तादबा इलीगल इमिग्रेंट मयाम मना गसिदी मणिपुर हाजिंदना ड्रग की अचोब कोड मो हेलबा अदगी सागी लेजरम हानगी मणिपुर की सबसे थुगाना होनराबा अदगी फॉरेस्ट एरिया में तखाइराबा अदगी मेनमान तादब मयाम गसिदी मणिपुर से एकोई कांगहोम चाहला बसी गोबुदा सीजे अंतरी को नाथोंगे तरोंगे अखोई मियांगी फरम थौसिलम जा खमंगा मक्ला दुगुंबा लीडर मयाम ना गसिदी योम ले यार को लोबु यार एबको और मयाम लोन मति को हाइजर मरक सिदी दा तसेना लेबा की खनबा को जाति खनबा दुम यावरी लीडर खरे को अदु लुरे पॉइंट दी अमुखे ना ख्वाइंग को हाय हायगना गसाई संपेट्रोजी नहान ऑनरेबल सीएमसी गवर्नर द संग डिजाइन हेक तबा हाना बिरो सीएम हायदारे को कोगी तब बिलियनसी हाना ओबिरम तब बिलियनसी सीएमसी माना गवर्नर दा हेक सगी रियलेशन तो हेक पीबन नमितगिना ngarangi pia la ka to bun mi siwa ko le matam si that 9 10 11 12 13 ko 5 days ko 5 days bo ki manung ji da moina mogi oba leader ma khan ngam da ba na moina mogi oba decision lo ngam da ba si yam ikai ni ngai ni ba kono jamang se ko ado sidi da ma sana yam well qualify o re ta ma hi singe na tra ga na sagi matik cha mi mani miyang ni leader oba ko matik cha ra ni khan jori moi je sai areas di da matik cha ro cha di mu sa na mi ye khan di ma sa na ko sin ha gun jani nge ba ko dena mana khona haje ni dena manung da back door da ai leader oi gani na lobby ta ta na ga sai gi are ibn lam thum manjang ting thoka na sai gi ai leader oi duni khona bi mahutta haji lebe crisis gi mata da mamang thol kan da ai manipur kan hona gani ai miya ga thum ta guni haibun ngam gi thona do moi na piu matam da adu masala lak do mo dum leader ai ji di da mangcha ngasagi hekta ai wo jegi hai ya ga do muteda masana lak do pot amani da sidi ko masala ga na suma pot ya ji uda kan da ti submit patra na
5 days चंग मणिपुर की इशू से लोशन होना मतलब मा हजू नमगिद्रे को हजू मागी दिके दौरे जेट कैटेगरी जी सिक्योरिटी पी रहे को जेट कैटेगरी सिक्योरिटी पी ना मागी हजू से मागी ngसागी सिक्योरिटी मेजर तगना मागी लेबे लाइफस्टाइल सिदा ngसागी हेना खतंग कईगो मखल लेमनी को मई सिदा ngसागी अतोप इंटेलिजेंस की रिपोर्ट की मतुंगना ngसागी मोदा मोदा लाखो या दु पेन द पांद मैम लेबे मतुंगना जुमा जे जेट कैटेगरी पी ने लाखो हजू को पी मा होरे को सभी पत्र दे फम जाओ करे हजू को सभी पत्र फम जाओ करे फम वहां करे हजू को अदुगा सभी पत्र मंगना ngसागी लेबे मणिपुर स्टेट की इशू सिदा ngसागी अचौबल रोल अमन लहन लग लग मतम सिदा ngसागी लबीरिबा ngसागी याम इंटेलेक्ट ओरबा पॉलिटिकल लीडर अफा अफा बेटरियल मैम को अखोगी चाही ताम मंगा भोट काराबा ताम मई भोट काराबा ताम तरुक भोट काराबा नतर ताम कंटिन्यू प्रोसेस ताम 100 भोट का मैम यारी सिंसे मई ओखलो से कई लेगे खतन खंग में लइबको अदा कछु ना लुदुगा ओइदे हजि लेदिसी सस्पेंडेड एनिमेशन जी क्वेश्चन पाउता मतम हजि ची इंडिया की प्राइम मिनिस्टर जी हजि अमेरिका ले पाउताई को मा हयें हलकनी जो हाइरी हजि हलकनी जो हाइरी मा हलकपा गायबगी फिल्म से दुंगानरी मैम को अनाजि लई फिल्म जी मणिपुर की लेरिबा ngसागी इशू नतर स्टेट की ओबे थम तौ मतमदा याम कलेक्टिव रिस्पांसिबिलिटी लोमदा हाइताले को अखोई सिमुना ओरदी को अखोई अफव ओरनी सिमो ओहलजी गा हाइबसे फोन चलगा हाइरगा फोन में लावरगा फोन हाइरगा ngसागी सिमा हापिरो कोन यानरे लेबास कंदे अदे लेबा कन्न होन खुशी यादमिनानी हाबो खुमजे थमदबको हयें से लेगा ngसागी हयसु मरक मरक ता दम दिल्ली को दम यावरी को दा मांगजे को दिल्ली को दम यावरी कना उडे खंदे को मी अनि हेसला दिल्ली उनरुबा दिल्ली को रुबा दिल्ली दा कना उडे खंदे खै चाउ मी कना हारे खंदे दुना अमा सला उनरुबा नि चल उनरुबा हम चल उनरुबा मंगा चल उनरुबा ग्रुप लाइन ngसागी आदो वनोम नबा को आई लीडर ओजगे सुमरोम नबा आदो अदुगी लीडर ओजगे न वनोम निबा कंबुसुंदो कना कना न हाबे दुदा सेना ता गदि लीडर एनी कंबुसुंदो तसेन एखै प्रयास खनुम लाइ हजि को खनुम लाइ मनुंग द पार्टी मनुंगी नुसिनादा वर पार्टी मनुंगी व्हाटएवर को गान हागी टीवी न्यूज़ अमदसु सर्विस टू कलेक्शन को ngसागी मणिपुर की एमएलए मिनिस्टर की दिल्ली लाखु मतमदा को इशू त द वाहिदे को ngसागी फन पियुगा अदु पियुगा द लाइ हाबगी एकदम भाइरल मुसु दु ओनरी प्रमाणी को अन हजि द को इशू जिदा सोमना कदना कदावे सोमना कदना कुकी एमएलए तरा को कुकी एमएलए तरा बीजेपी तगी कागिबा को बीजेपी तगी कागिबा बीजेपी मसा मथै कागिबा सॉरी बीजेपी मसा मथै कागिबा एमएलए मंगा को एमएलए लेपाव हॉकिप ने अदगी निपसा किबेन ने अदगी बुंजागिन बांते ने अदगी लजामंग हॉकिप ने पावर हॉकिप ने को सिगी बीजेपी मसा दे कागिबा एमएलए मंगा अदि केपी दे काबा एमएलए केनो हॉकिप ने अदगी करी चुंथांग ने अदगी अमन कदो अदगी जेजी काबा खोगी एन सनाते ने अदगी खोगी एलएम खौते ने को मोय तरा जो कदौरे मोय तरा जगी मनुंग दा मोय तरा जगी मनुंग दा हजि लैब गवर्नमेंट हाइता हजि लैब गवर्नमेंट बीजेपी मनुंग दा मेक्सन काजबा को साइकोट एसी 59 साइकोट एसी काबा दुगुंबा एमएलए पावला हौकी बंगासी बावदा मणिपुर थुगाई नबी हमजे दु नांग हाइतारे को चीफ मिनिस्टर सिंगेल सिंजनु अदुगा मोगी कुकी दा चीफ मिनिस्टर पेके बिजनु अखोई दिखन तालु दि माजु खोंगे दम हाइरि नद्रा ना ना जुम कदौरे ना ना नि पेपर म यावरि सी यूनियन होम मिनिस्टर ना नोई नोई काफन लेपु को नोई सेपरेट मिशन मता नोई वा खन नि हाइरे गा ना पेपर कोर्ट फोंग यावरि को नोई अदुदी नहांगी नोई काफन लिसे नहांगी नोई काफन लिसी मे एमएलए दर काफन मदा बस जुम का भाम इ रोपोसे अदुदी कुकी टेररिस्ट ना सी कामने मदन नोई कापा मी हाने दम हाटपा ड्रग थाने दम थावा दगी कुकी एमएलए नि मरक सिदगी ड्रग लई फजबगी थाबनी का हागरो पोपी हागलकपा अदगी नोई काफन बद ड्रग का बात मे एमदी गुदी मक्सी कुकी की एमएलए तराज ना कारिबे मे एमएलए तराज ना अदि मास्टरमाइंड तरोगा सगी मोइना लीडर लगा तहोले हजु मुजु कंफर्म रही ने को ना पेपर को तोई फोन रिपोर्ट दा पावर हॉकी बाहर सी मिनिस्टर ऑफ अफेयर्स लगी उनरो बुद मतुंदा मंगई काफन बे लेफनु को लोगी वा खनगनी का है ना पेपर को तो फोन नित्रा अदु तारगा दु जमांग साइ एरिया सिदा कुकी एमएलए तराना स्टिल हजि बावबदा लेबाक थुगाइना बान मणिपुर से कांगों चाइना बसिली हबसे आई खोगी काजरिबा को देना मना कुकी एमएलए तबा लेहोरी एमएलए को लेहोरी एमएलए कुकी के एमएलए तरा तबा लेहोरी एमएलए यंखैदो मत खमंगम दबरा को समला इनेबा यंखै दुगी मताइ दगे को दौरे यंखै दुगी मताइ दगे हम को दौरे अखोगी पार्टिकुलर मैते दिनो ओसल दिन काफा अमिनो को मैते हापा होरामनिना
ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯀꯥꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯌꯥꯅꯤꯡꯉꯦ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯌꯦ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯃꯅꯥꯀꯣꯡ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯃꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯃꯐꯝꯁꯦ ꯁꯥꯏꯗ ꯍꯪꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯁꯨꯝ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯁꯨꯝ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯂꯤꯗꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯑꯔꯣꯏꯕ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟ ꯁꯃꯤꯠ ꯄꯠꯇ꯭ꯔꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯈꯔ ꯂꯩ ꯑꯃꯗ ꯈꯔ ꯂꯩ ꯇꯧꯕ ꯅꯥꯁꯤꯗ ꯆꯠꯂꯒ ꯎꯅꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯡꯗꯣ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯍꯥꯎꯁꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯍꯥꯎꯁꯅ ꯀꯔꯤ ꯂꯩꯕꯤꯒꯦ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯣ ꯀꯃꯦꯟ ꯀꯣ ꯅꯣ ꯀꯃꯦꯟ ꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯏꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯀꯣ ꯍꯥꯏ ꯀꯃꯥꯟꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯍꯥꯏ ꯀꯃꯥꯟꯅ ꯍꯣꯔꯦꯟ ꯍꯪꯉꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯎꯆꯨꯛ ꯑꯃ ꯈꯤꯜꯂꯁꯨ ꯑꯗꯨꯝ ꯌꯥꯗꯣꯏꯕ ꯀꯩꯁꯨꯝ ꯂꯥꯛꯇ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏ ꯀꯃꯥꯟꯅ ꯇꯧꯔꯛꯀꯗꯧꯕ ꯂꯤꯗꯔꯁꯦ ꯁꯤꯒꯤ ꯃꯤꯑꯣꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯃꯅꯤꯄꯨꯔꯗ ꯁꯤ ꯃꯤꯑꯣꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯅꯔꯕ ꯀꯟꯁꯦꯟꯁꯁ ꯑꯣꯏꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅꯤ ꯁꯤꯒꯤ ꯃꯤꯑꯣꯏꯁꯦ ꯂꯤꯗꯔ ꯄꯤꯌꯨ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯃꯥꯟꯅ ꯍꯥꯏꯃꯤꯟꯅꯕꯗꯤ ꯌꯥꯗꯕ꯭ꯔꯕ ꯍꯥꯏ ꯀꯃꯥꯟꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯣꯏ ꯍꯥꯏ ꯀꯃꯥꯟꯅ ꯚꯣꯠ ꯇꯧꯗ꯭ꯔꯁꯨ ꯏꯟ ꯗ ꯃꯤꯟ ꯇꯥꯏꯝ ꯉꯁꯥꯏꯒꯤ ꯃꯇꯝ ꯈꯔ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕ ꯌꯥꯕꯒꯤ ꯔꯥꯏꯠ ꯚꯣꯠ ꯀꯥꯗꯁꯨ ꯑꯗꯨꯝ ꯄꯤꯕ ꯌꯥꯕꯒꯤ ꯔꯥꯏꯠ ꯂꯩꯕꯅꯤꯅ ꯍꯣꯏ ꯍꯥꯏ ꯀꯃꯥꯟꯅ ꯍꯣꯏ ꯑꯗꯒꯤ ꯃꯤ ꯑꯃ ꯈꯤꯟꯖꯤꯜꯂꯒ ꯃꯣꯏ ꯌꯥꯗ꯭ꯔꯤꯕ ꯀꯩꯁꯨꯝ ꯂꯩꯌꯦꯕ ꯆꯃꯥꯡꯁꯦꯀꯣ ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯍꯥꯏ ꯀꯃꯥꯟꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏ ꯀꯃꯥꯟꯅ ꯍꯧꯖꯤꯛꯁꯦ ꯇꯧꯔꯤꯕ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛꯁꯨ ꯁꯨꯝ ꯌꯥꯗ꯭ꯔꯕ ꯀꯩꯁꯨꯝ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯁꯃꯤꯠ ꯄꯠꯇ꯭ꯔ ꯎꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯊꯝꯃꯤꯕ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯣꯏꯅ ꯃꯤꯅꯤꯁꯇꯔ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯤꯅꯤꯁꯇꯔ ꯈꯔꯅ ꯄꯤꯕ ꯁ꯭ꯄꯤꯆꯇ ꯌꯥꯎꯔꯤꯁꯦ ꯑꯣꯖꯥ ꯃꯉꯥꯡꯁꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯩ ꯋꯥ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏ ꯀꯃꯥꯟ ꯂꯧꯕꯗꯤ ꯈꯔ ꯑꯗꯨꯝ ꯌꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯣꯔ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯅꯤ ꯑꯗꯨ ꯅꯍꯥꯟꯒꯤ ꯃꯣꯏꯅ ꯗꯦꯜꯂꯤ ꯆꯠꯇꯅ ꯊꯥ 12 ꯂꯥꯟ ꯃꯅꯨꯡꯁꯤꯗꯩꯗ ꯗꯦꯜꯂꯤ ꯆꯠꯇꯅ ꯃꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯅ ꯑꯗꯒꯤ ꯑꯗꯨ ꯄꯤꯗꯅ ꯑꯗꯥ ꯄꯤꯗꯅ ꯃꯤ 5 ꯈꯔ ꯆꯠ 2 ꯈꯔ ꯆꯠ 3 ꯈꯔ ꯆꯠ ꯎꯅꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤ ꯂꯣꯏ ꯁꯥꯗꯕ ꯖꯥꯠꯂ ꯀꯩꯁꯨꯝ ꯂꯥꯛꯑꯦꯕꯀꯣ ꯉꯔꯥꯡ ꯅꯍꯥꯟ ꯁꯃꯤꯠ ꯄꯠꯇ꯭ꯔ ꯁꯤ ꯂꯥꯛꯑꯀꯥꯟꯗ ꯁꯃꯤꯠ ꯄꯠꯇ꯭ꯔꯅ ꯋꯥꯔꯤ ꯁꯥꯔꯒ ꯋꯥꯔꯤ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯟꯗꯩ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗ꯭ꯔꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗ꯭ꯔꯁꯨ ꯁꯃꯤꯠ ꯄꯠꯇ꯭ꯔ ꯎꯅꯔ ꯆꯠꯂꯒ ꯑꯗ ꯆꯍꯤ ꯊꯥ 12 ꯑꯗꯨꯝ ꯃꯥꯒ ꯋꯥ ꯈꯟꯅꯕꯗꯤ ꯀꯌꯥꯝ ꯀꯥꯏꯒꯦꯕ ꯑꯣꯖꯥꯕꯥꯡꯁꯦꯀꯣ ꯍꯪꯅꯤꯡꯕ ꯂꯥꯛꯑꯦꯕ ꯀꯣꯏꯁꯟꯁꯦ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯁꯥꯟꯅꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯟꯅꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯏꯁꯨ ꯗꯦꯠ ꯀꯣ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯤꯅ ꯐꯥꯎꯕꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯗꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟ ꯊꯝꯖꯤꯟꯈ꯭ꯔꯦ ꯀꯣ ꯃꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦꯕ ꯄꯨꯋꯥꯔꯤꯗ ꯂꯩꯔꯕ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯔꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯃꯁꯥꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤ ꯃꯁꯤꯡ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯌꯥꯝꯅ ꯁꯧꯒꯠꯇꯅ APPꯅ ꯁꯧꯒꯠꯇꯅ JDUꯅ ꯁꯧꯒꯠꯇꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯄꯥꯏꯗꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯤꯗꯔ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯗꯗꯅ ꯄꯥꯔꯇꯤ ꯂꯤꯗꯔꯒꯤ ꯃꯇꯥꯡꯗ ꯀ꯭ꯔꯥꯏꯁꯤꯁ ꯇꯧꯗꯅ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟ ꯊꯝꯃꯤꯒ ꯍꯥꯏꯕ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦꯕ ꯑꯣꯖꯥꯕꯥꯡꯁꯦꯀꯣ ꯑꯗꯨꯕꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯦ ꯂꯣꯏꯔꯦ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ PR ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯥꯛꯇꯪꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯅꯥ ꯀꯩꯗꯧꯒꯗꯒꯦ ꯈꯟꯕꯒꯤ ꯇꯔꯤꯛ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯉꯔꯥꯡꯗꯤ ꯍꯦꯛ ꯂꯥꯎꯊꯣꯛꯄ ꯂꯣꯏꯔꯦ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟ ꯊꯝꯖꯤꯟꯈ꯭ꯔꯦ PR ꯊꯝꯖꯤꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯁꯤ ꯊꯝꯃꯛꯑꯕꯅꯤ나 CM ꯑꯅꯧꯕ ꯑꯃ ꯍꯥꯄꯛꯇ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯉꯁꯤ ꯔꯥꯏꯠ ꯄꯋꯥꯔꯗ ꯍꯥꯏꯔꯤꯕ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟꯁꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯃꯗ ꯍꯪꯒꯠꯄ ꯌꯥꯕꯒꯤ ꯈꯨꯗꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯁꯨ ꯅꯤꯌꯣꯝꯁꯨ ꯂꯩꯔꯤ ꯍꯥꯏꯔꯕꯅꯤꯅ ꯌꯥꯅꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯍꯪꯒꯠꯂꯛꯄꯁꯨ ꯌꯥꯏ ꯄ꯭ꯔꯃꯥꯅꯤꯀꯣ ꯌꯥꯝ ꯊꯨꯅ ꯍꯪꯒꯠꯂꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯑꯗꯨꯗꯁꯨ ꯂꯤꯗꯔꯁꯦ ꯑꯩꯅ ꯑꯣꯏꯔꯗꯤ ꯃꯥꯅ ꯑꯣꯏꯔꯗꯤ ꯅꯨꯡꯗꯣꯡ ꯐꯣꯟꯗꯅ ꯑꯃꯨꯛ ꯃꯩ ꯊꯠꯇꯣꯏ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯃꯨꯟꯅ ꯈꯟꯅꯕꯤꯍꯧꯕꯀꯣ ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯈꯔ ꯈꯜꯂꯝꯕꯁꯨ ꯌꯥꯏꯑꯕ ꯑꯩꯒꯤ ꯇꯤꯝꯅ ꯑꯣꯏꯗ꯭ꯔꯗꯤ ꯑꯩꯅ ꯑꯣꯏꯗ꯭ꯔꯗꯤ ꯁꯔꯀꯥꯔꯁꯦ ꯀꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯇꯧꯊꯣꯛꯀꯅꯤꯉꯥꯏ ꯍꯥꯏꯕ ꯑꯗꯨꯝ ꯈꯜꯂꯝꯕꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯔꯤꯕꯀꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯖꯦꯟꯠ ꯁꯤꯅꯔꯤꯑꯣꯁꯤꯗꯗꯤ ꯇꯁꯦꯡꯅ ꯃꯗꯨ ꯗꯤꯁꯤꯖꯟ ꯀꯨꯞꯅ ꯂꯧꯕꯤꯌꯣꯕꯀꯣ ꯇꯁꯦꯡꯅ ꯉꯝꯃꯔꯣꯏ ꯍꯥꯏꯕꯅ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯣ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯣꯛꯄꯤꯌꯣꯕ ꯄ꯭ꯔꯖꯥꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯛꯆꯔꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯖꯕ ꯉꯝꯃꯔꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯊꯝꯒꯥꯏꯅ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯊꯝꯕꯤꯔꯣ ꯑꯗꯨ ꯃꯣꯏ ꯃꯁꯦꯟꯒꯤ ꯂꯤꯂꯥꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯔꯛ ꯎꯜꯂꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯃꯦꯃꯥꯟ ꯇꯥꯗꯅ ꯊꯝꯕꯗꯨꯗꯤ ꯌꯥꯅꯤꯡꯗꯕ ꯂꯩ ꯑꯗꯨ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯀꯣ ꯃꯄꯥꯟꯒꯤ ꯐꯤꯂꯝꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯐꯤꯂꯝꯅꯤ ꯋꯥꯟ ꯗꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯗꯤ ꯂꯩꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨ ꯂꯤꯗꯔ ꯍꯥꯏꯁꯦ ꯋꯥꯟꯁ ꯂꯤꯗꯔ ꯍꯥꯏꯁꯦ ꯅꯣꯡꯃꯈꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝꯗ ꯇꯧꯗꯧꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯌꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯕꯨ 5 days ꯂꯤꯗꯔ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯑꯅꯗꯔ 6 daysꯗ ꯀꯩꯗꯧꯔꯦ सस्पेंडेड एडमिशन थमजल्लेको अदागदी मणिपुर प्रजासिंगे नुसीरिब्रा नत्र मणिपुर प्रजासिंगे कदौरिबनो प्रजासिंगे करियन खलिबनो नत्र मोय बोय खरना तौन तौरकांदा मणिपुर यारबा फिल्म लाखरे हजिको अदुना लेरिबे इशूजे प्रजासिंना कुपना येनिबनी
प्रजासने कुप येंग लेरिबनी नोने तौर थौ थौ थदा सिंजे असोब चामक तौरगसु अफब थबम तौनबदि होना जनी अदुगा असोब चामक तौर मतुंगा कराहनी नोने थोपा प्रजा बयान थोपा को अइजो इन थोपगे फिन लातारगदि लास्ट अखो दु प्रजासिंदो ngसागी मयोंदो ngसागी मयामगी मुहुत सिलगा मियामगी थवाई लंथुंगा कनी खली बदुगुंबा मियोसिनो ओनसल ओय हानिंगा लेते बको गबां चलना लाइबे इशु जको कशो हानिंगा लेते अदुना हजिसे खुदम मोइना 16 May ko 1977 dagi na 28 June 1977 numit nifu ko hundori gatang thanggi yauri mamang chi da ko chagi khagi mamang ya pia tham tan ko yam tiang tham yauri dai swaina hajik dai pusaksi suspended animation harabani tha ani as per my article norms ko tu ju tha ani dagi sang sang ya dai ko tha ani si manung da tawbu ya ba lotion ba ya ba na traga na sagi miyang yo ba ya na ba constitution leader khala kan da manipur ko issue se lotion bidana ko सोई भी आम सोई रखा मखा ताबजे तसेंना अन्नगु मणिपुर मन नत्रगना हान यु मणिपुर दो मचेत मकाई लेहंदना नुसीबे आमो मद खो हानगी पीसफुल लाइफ थमनबा होनन जनिंगी अदुर तदना ngसागी फरें क्लियन तौदना हेना सांगदना ngसागी प्रजासने ओआरपी दो तारगदी अदुदी अखोई प्रजासने येंग लेरिसे अखोई खमियो हाजिनि हाजगे लोइना सेंटर सानबि लीलासे सेंटर सानबि लीलादा अखोई हाई कमांड नत्रगना ngसागी सेंटर की यका दा खो थौक तौन हाई तारगदी को अदा एरियाजिनो जु कोई इसाना इसाबु दिसिल लो बुताई को इकाय बिखर खंग बुताई नत्रा अदुना लेदि फिल्म जे कोई किसु कुटाइनिंग लेत्रे हजि लुरिबे इशु दि रूलिंग पार्टी की लेरिबा कारिबा एमएलए खुदिमन खंगि गदबुदी को था कुनगनि थुगी मनुंग जुदि दिदा मणिपुर लगा की दमक सपोर्ट तौदना मणिपुर कायबि यारोय इजाति सोपो यारोय इफ्रुप सोपो यारोय ना टेररिस्ट लंदारा को दुगुंबा खुलाय फपाय लंदारा को पोता प्रजासिंग मतेंग पांगदना यावखिबा खुनगाय बेचाई नाउजिंग इमा इबेजिंग को इचे जन मयामजिंग को एखोय खांगतक ngau thoi thong thamiram bano ko aduna hojidi kai dawre date 9/2/2025 tagi resign to hiu numit tagi ngasi ngarangi pia lakti bogi manungda manipuri khunna ko sai nau mayama maram tagi maram mayama thunraga na phai ba tawri mayamjing se amtang yingbiyo bako miyo kya shurun ding biyo same thing jingi area ke am pharage ba manipuri khunna ko sai nau singi phara masinga singa terrorism thok to yemi amni phara masinga se amna comparison to ding biyo ba adida ai khoi concept uri si ta sena hekto haibi yani pa ya thok to disu phata bala yebo ko jamangsa adu ben khunna chai nau singi na si state layak ta tragana center layak ki leiba civil security force on laga khu thagi ba leibra na tawra ke li ha ju question ma hangi ne ko hajudi loina hairani natra hajudi khunna ko chai nau singi any amada badna bishum da ripa ani jitrata malam di leiba issue jina adu den jingi leiba cookie singi leiba mentality cookie ta thong da sai ni sang sinna nga chi ba buda highway sing gang to lut torpa kinet torpa mai tharakpa adagi taxes me amlo illegal tax me amlo kholi me am jidi nga chi ba buda dum tasan da usun da ha adum la nga chi ba kana ka da yaro game ta ge adagi dum tena fuanga हानगी उबुरबसी मिनिस्टर ना जिरी चपे मतम दा माई जिरी चकदो मागी एडवांस कन्वॉय दा नंगोई कापा को खोइन कापनी गे हरकुंबा गवर्नमेंट की ऑयल टैंकर का दगी से कहदा या तो प्रोफेसर को मैं आमा फोन ना नंगोई कापा थुगाय बतम दा आई खोइन तो गुनी गाना चैलेंज तो रब मैं तो रब कहंबा अदो ने तो ना सागी ओइन दा मैं आमा को उरी दा जमा से खोइन को जिरी की कनोदा कोई एक्सीडेंट दा अगांग अहु नुपी हम याउना फोन ना कि नेट तो हॉस्टेल के पुस ओपन नेबर ने हाला कांदा कोई हुंदर को मैं बिंदो कोई एमएलए ओरिबा गछागी साइकोट सिगी एमएलए ओरिबा पाउल हाकिप न फोन लमन कंपनी का हार को मैं बिंदो कोई एफआईआर पालेदि हाय को कई दो खंगदि होजि को तबिरो नि मैं आमदो जो ngasi बौदा मो तोरिबा इलीगल एक्टिविटी में आम ngasi बौदा गवर्नमेंट ना सेंट्रल गवर्नमेंट तो एमएलए लेगा गवर्नमेंट कई एक्टिविटी का एक्शन को पेगा क्वेश्चन लाइन ने को ngasi जो मगाय पोपी एकर कया यांथले पोपी कया यांथले थारमी पोपी यांथले हाय बको जमांसा थारि कनान थाबनोबा थारमी जगा कना लेरमगे कना थाली बनोबा थारि रि जोम तदि फारि उदना जमांसा ममांग दबदि खरा बुक तो को यावरे ना दु तो मैं अला हजति का दौरे पोपी चिंगा एकर मंगा यांथ करे एकर नि यांथ करे हारगा अदु थारंबा विलेज में फारे अदु रिलेटेड ओरंबा
ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯔ ꯍꯥꯏꯍꯟꯖꯅꯤꯡꯉꯦꯕꯀꯣ ꯊꯥꯔꯝꯕ ꯐꯥꯗꯕ ꯀꯣ ꯑꯗꯨꯒ ꯊꯥꯔꯝꯃꯤꯕ ꯄꯣꯠꯇꯨꯅ ꯃꯄꯨꯡ ꯐꯥꯔꯦ ꯌꯥꯟꯊꯠꯄ ꯍꯌꯦꯡꯁꯤ ꯂꯩꯔꯒ ꯑꯃꯨꯛ ꯃꯈꯣꯡ ꯁꯣꯝꯕ ꯌꯥꯟꯊꯠꯂꯛꯏꯕ ꯖꯒꯥꯗꯣ ꯑꯃꯨꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯉꯔꯣꯏ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯉꯔꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯇꯧꯔꯝꯃꯅꯤ ꯑꯗ ꯑꯃꯨꯛ ꯇꯧꯕ ꯑꯗ ꯑꯃꯨꯛ ꯊꯥꯟꯕ ꯍꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯀꯔꯝ ꯁꯥꯟꯅꯕ ꯍꯥꯏꯕ ꯑꯃꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯑꯅꯤ ꯑꯃ ꯀꯥꯡꯉꯁꯤ ꯃꯔꯨꯝ ꯀꯣꯟꯕ ꯁꯥꯟꯅꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯔꯨꯝ ꯀꯣꯟꯕ ꯁꯥꯟꯅꯕꯗꯣ ꯀꯣꯟ 5 ꯇꯔꯨꯛ 3 ꯇꯧꯔꯀꯥꯟꯗ ꯑꯩ ꯁꯤ ꯊꯥꯡꯉꯒ ꯑꯃꯃꯨꯛ ꯀꯥꯜꯂꯁꯤ ꯆꯥꯕ ꯑꯃꯃꯨꯛ ꯀꯥꯜꯂꯁꯤ ꯆꯥꯕ ꯑꯗ ꯑꯃꯗꯨꯝ ꯐꯨꯜꯂꯛꯄ ꯑꯃꯗꯨꯝ ꯐꯨꯜꯂꯛ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯤꯕꯝꯗꯨꯗꯤ ꯑꯩꯈꯣꯏ ꯐꯠꯇꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯏꯁꯨꯁꯤ ꯒꯚꯔꯟꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛꯀꯤ ꯂꯩꯕꯤꯔꯝꯕ ꯉꯁꯥꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯆꯥ ꯁꯦꯡꯕ ꯄꯤꯛꯆꯔ ꯑꯃꯈꯛ ꯐꯖꯅ ꯎꯠꯄ ꯆꯪꯉꯦꯕꯀꯣ ꯗꯦꯜꯂꯤꯗ ꯁꯦꯟꯇꯔꯗ ꯎꯠꯄ ꯆꯪꯉꯦꯕ ꯂꯩꯔꯤꯕ ꯏꯁꯨ ꯁꯤꯅꯤ ꯍꯥꯏꯕꯗꯨꯃ ꯁꯦꯟꯇꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯈꯔ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯏꯟꯗꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯩꯇꯩ ꯑꯃꯒꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀꯝꯃꯨꯅꯤꯇꯤ ꯀ꯭ꯔꯥꯁꯅꯤ ꯍꯥꯏꯖꯤꯟꯒꯨꯝꯕ ꯀꯣ ꯁꯨꯝꯅ ꯀꯩꯅꯣ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯃꯔꯣꯟ ꯑꯃ ꯍꯦꯛ ꯉꯥꯡꯒꯨꯝꯕ ꯀꯣ ꯁꯦꯟꯇꯔꯅ ꯑꯃ ꯍꯦꯛ ꯉꯥꯡꯒꯨꯝꯕ ꯑꯗꯩ ꯈꯔ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯑꯗꯨꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯗ ꯌꯥꯔꯣꯏ ꯍꯥꯏꯖꯤꯟꯒꯨꯝꯕ ꯀꯣ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯑꯃ ꯍꯥꯏꯖꯤꯟꯒꯨꯝꯕ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯅꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯚꯣꯠ ꯀꯥꯕꯤꯔꯤꯕ ꯏꯂꯦꯛꯇꯦꯠ ꯄꯥꯔꯁꯟꯁꯤꯡꯁꯦ ꯃꯊꯃꯣꯏ ꯁꯦꯡꯕ ꯂꯩꯕꯥꯛꯀꯤ ꯈꯟꯕ ꯖꯥꯇꯤ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯣꯏꯍꯟꯖꯅꯤꯡꯕ ꯂꯩ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗꯀꯣ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯖꯤꯗ ꯂꯣꯟꯕ ꯀꯥꯡꯕꯨ ꯈꯔ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯑꯥꯒꯤꯗ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯤꯡꯕ ꯀꯥꯡꯕꯨ ꯈꯔꯅ ꯃꯁꯤꯡ ꯈꯔ ꯌꯥꯝꯈꯤꯕꯗꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯋꯥꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯤ ꯑꯥꯔ ꯊꯝꯈ꯭ꯔꯦ ꯁꯁꯄꯦꯟꯗꯦꯟ ꯑꯦꯗꯃꯤꯁꯟ ꯂꯩꯔꯤ ꯀꯣ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯂꯥꯡꯇꯛꯅꯕ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯀꯣꯔꯁꯨ ꯃꯇꯥꯡꯗ ꯑꯩꯈꯣই ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯅꯕ ꯃꯇꯝꯗ ꯑꯊꯨꯕꯗ ꯂꯤꯗꯔ ꯑꯃ ꯈꯟꯕꯤꯔꯀꯥꯟꯗ ꯀꯣ ꯌꯥꯝ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯜꯂꯛꯄꯒꯤ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏ ꯄꯥꯝꯖꯩ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯀꯥꯟꯗ ꯉꯁꯤꯗꯤ ꯁꯁꯄꯦꯟꯗꯦꯟ ꯑꯦꯗꯃꯤꯁꯟ ꯊꯝꯃꯕ ꯍꯥꯏꯁꯦ ꯊꯝꯈ꯭ꯔꯕ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯍꯥꯏꯁꯦ ꯃꯃꯥꯡꯁꯥ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯗꯤꯁꯌꯨꯅꯤꯇꯤ ꯑꯣꯏꯕ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯌꯨꯅꯤꯇꯤ ꯑꯣꯏꯗꯕ ꯀꯣ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯂꯤꯗꯔꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯩꯕ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯀꯣ ꯃꯖꯥꯇꯤ ꯅꯨꯡꯁꯤꯗꯕ ꯃꯥꯒꯤ ꯐꯝꯅ ꯆꯧꯀ꯭ꯔꯤꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕꯅꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯁꯁꯄꯦꯟꯗꯦꯟ ꯑꯦꯗꯃꯤꯁꯟ ꯂꯥꯛꯏꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯉꯁꯥꯏ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔꯛꯅꯕꯒꯤ ꯃꯆꯥꯛꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯟꯖꯕ ꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯅꯠꯇꯦ ꯄ꯭ꯔꯖꯥ ꯅꯠꯇꯦ ꯁꯤ ꯄꯣꯠꯁꯦ ꯄ꯭ꯔꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯚꯣꯠ ꯇꯧꯗꯅ ꯚꯣꯠ ꯀꯥꯗꯅ ꯃꯣꯏꯗ ꯚꯣꯠꯀꯤ ꯔꯥꯏꯠ ꯄꯤꯗꯅ ꯚꯣꯠ ꯀꯥꯍꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯃꯣꯏ ꯃꯁꯦꯟ ꯂꯤꯗꯔ ꯀ꯭ꯔꯥꯏꯁꯤꯁꯇ ꯅꯨꯡꯁꯤꯅꯗ꯭ꯔꯒ ꯄꯤ ꯑꯥꯔ ꯊꯝꯅꯅꯕ ꯑꯩꯈꯣꯏ ꯚꯣꯠ ꯄꯤꯈꯤꯕ ꯅꯠꯇꯦꯕꯀꯣ ꯄꯤ ꯑꯥꯔ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯚꯣꯠ ꯀꯥꯔꯒ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯉꯥꯛ ꯁꯦꯜꯂꯨ ꯃꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯕꯤꯌꯨ ꯗꯤꯕꯂꯞꯃꯦꯟ ꯁꯦꯝꯕꯤꯌꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯃ ꯁꯦꯝꯕꯤꯌꯨ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨꯅ ꯃꯣꯏꯗ ꯚꯣꯠ ꯄꯤꯔꯤꯕ꯭ꯔꯣ ꯖꯃꯥꯡꯁꯥ ꯑꯗꯨꯒ ꯚꯣꯠ ꯀꯥꯔꯒ ꯆꯠꯈ꯭ꯔꯒ ꯃꯣꯏ ꯉꯁꯥꯏ ꯑꯦꯔꯤꯌꯥꯗ ꯑꯃꯨꯛ ꯃꯣꯏ ꯃꯁꯤꯒꯤ ꯂꯤꯗꯔ ꯃꯨꯟꯅꯕꯒꯤ ꯅꯃꯥꯗ ꯉꯁꯥꯏ ꯑꯗꯨꯗꯩꯗ ꯑꯃꯨꯛ ꯁꯔꯀꯥꯔ ꯊꯨꯒꯥꯏꯔꯀꯥꯟꯗ ꯄꯤ ꯑꯥꯔ ꯊꯝꯒꯠꯂꯀꯥꯟꯗ ꯁꯦꯟꯇꯔꯅ ꯇꯧꯅꯤꯡꯕ ꯇꯧꯒꯦ ꯌꯥꯗ꯭ꯔꯕꯁꯨ ꯇꯧꯅꯤ ꯌꯥꯗ꯭ꯔꯕꯁꯨ ꯇꯧꯅꯤ ꯑꯃꯨꯛ ꯐꯥꯅꯤ ꯄꯨꯟꯒꯅꯤ ꯇꯧꯅꯤ ꯀꯥꯎꯅꯤ ꯊꯤꯟꯒꯅꯤ ꯇꯧꯅꯤ ꯃꯣꯏ ꯇꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨ ꯃꯣꯏꯗ ꯚꯣꯠ ꯄꯤꯕꯒꯤ ꯃꯊꯧ ꯀꯩ ꯂꯩꯔꯤꯒꯦꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯚꯣꯠ ꯀꯥꯕ ꯃꯊꯧ ꯀꯩ ꯂꯩꯔꯤꯒꯦ ꯁꯨꯝ ꯂꯥꯛꯊꯣꯔꯛꯑꯦꯕ ꯑꯗꯨꯅ ꯌꯥꯎꯗꯕ ꯑꯣꯏꯔꯒꯅ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯂꯩꯇꯦ ꯔꯨꯂꯤꯡ ꯍꯥꯏꯕ ꯂꯩꯇꯦ ꯁꯦꯟꯇꯔꯅ ꯁꯤ ꯌꯧꯅ ꯑꯩꯈꯣꯏ ꯁꯥꯟꯅꯒꯦ ꯈꯪ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯃꯊꯧ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪ ꯃꯥꯟꯅꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯦꯝ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯃꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯔꯩꯕꯥꯛ ꯉꯥꯛꯅ ꯍꯣꯠꯅꯖꯔꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯃꯣꯏ ꯂꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯑꯣꯖꯥ ꯃꯍꯧꯁꯥ ꯁꯤ ꯌꯧꯅ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯔꯕ ꯆꯍꯤ 2,000-3,000 ꯄꯨꯋꯥꯔꯤ ꯂꯩꯕ ꯏꯄꯥ ꯏꯄꯨꯅ ꯂꯝ ꯕꯥꯎꯟꯗꯔꯤ ꯉꯥꯛꯅ ꯊꯝꯃꯝꯕ ꯏꯁꯥꯒꯤ ꯀꯜꯆꯔ ꯏꯁꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯏꯁꯥꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛ ꯉꯁꯥꯏꯒꯤ ꯉꯥꯛꯅ ꯊꯝꯖꯔꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤ ꯑꯃ ꯀꯣ ꯕ꯭ꯔꯤꯇꯤꯁꯅ ꯐꯥꯎꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤ ꯑꯃ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯩꯔꯦ ꯁꯤꯡꯉꯦꯅ 21st ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯍꯩꯔꯦ ꯁꯤꯡꯉꯦꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒ ꯐꯌꯦꯡ ꯇꯨꯔꯦꯟ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯨꯔꯒ ꯑꯩ ꯚꯣꯠ ꯀꯥꯗꯗꯤ ꯀꯥꯍꯜꯂꯀꯥꯟꯗ ꯉꯁꯤ ꯀꯩꯗꯧꯔꯦ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯃꯆꯥ ꯃꯅꯥꯎ ꯃꯌꯥꯝ ꯑꯐꯕ ꯃꯆꯥ ꯃꯅꯥꯎ ꯃꯌꯥꯝ ꯇꯨꯡꯈꯠꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯃꯃꯨ ꯊꯨꯗꯦꯛꯑꯒ ꯃꯇꯣꯟ ꯊꯨꯗꯦꯛꯄꯤꯔꯒ ꯃꯣꯏꯅ ꯍꯦꯛꯇ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯥꯛꯏꯅꯦꯕ ꯖꯃꯥꯡꯁꯦꯀꯣ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯕ ꯑꯃ ꯆꯪꯉꯤ ꯖꯃꯥꯡꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯇꯥꯏ ꯂꯧꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ 5 days ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯕꯒꯤ ꯇꯥꯏꯞꯇ ꯂꯩꯔꯕ ꯃꯤꯑꯣꯏꯁꯦ NPPꯒꯤ ꯀꯥꯔꯛꯏꯕ ꯃꯤꯑꯣꯏ 8 ꯂꯩꯔꯝꯕꯗꯒꯤ ꯃꯣꯏ 6 ꯂꯩꯔꯦꯀꯣ ꯃꯣꯏ NPPꯒꯤ ꯃꯣꯏ 5 ꯂꯩꯔꯦ ꯃꯣꯏ 8 ꯂꯩꯔꯝꯕꯗꯒꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯃꯣꯏ 6 ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯇꯉꯥꯏ ꯐꯗꯅ JDUꯗꯒꯤ ꯀꯥꯔꯛꯏꯕ ꯃꯣꯏ 6 ꯁꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅ ꯍꯣꯠꯅꯕꯗ ꯃꯣꯏ 2 ꯆꯠꯈ꯭ꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ N ꯁꯅꯥꯇꯦꯒ ꯑꯗꯒꯤ LM ꯈꯥꯎꯇꯦꯒ ꯆꯠꯈ꯭ꯔꯦ ꯂꯧꯔꯁꯨ ꯄ꯭ꯔꯃꯥꯟꯅꯤ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ NPFꯒꯤ ꯀꯥꯔꯛꯏꯕ ꯃꯣꯏ 5 ꯀꯣ
अदगी इंडिपेंडेंस यावरे इंडिपेंडेंट काराइबा इंडिपेंडेंट आईएनडी काराइबा इंडिपेंडेंट काराइबा मोय अहुम मनुंग दा अमु चखरे को चख अमु चखरे खो लौसी को अदो हल लेइबा मोय इंडिपेंडेंट काराइबा मोय करो सिसु अमु चखरे गांदा सागी सि का योमिंग बा हाउक्रेट गेन हाइबो केनो सिसु चखरे चखरे यिमिदा लेबास को यावरे इंडिपेंडेंट काराइबा कारक पकंबु जे तोवान थमगा इंडिपेंडेंट काराइबा ना नोसी नोगा निशिकांत गा अदगी कुमो सारा को कारोंगी का जानी तो मान थोड़ा ना नसागी लेबा गवर्नमेंट सपोर्ट याव दे ना निपुनी हाने पोतुसु यहां लसिल लो से बको अदबु लेबा की ओबे शुला का दी मोसु जेम जेलो रत्रा अदबु लेहोनी बा एनपीपी की मोय तरुक जेडीयू की मोय तरुक को अदगी एनपीपी की मोय मंगा बीजेपी की मोय हजु देहोनी मोय कुंथाई दगी मनु दमोय मंगा लेबा थुआ चखरेन खला बाबु दमोय कुंतौ लेहोरे कुंतौ की मसा दगी एनपीपी की मोय तरुक सिमा लेरे छगल से छले बीजेपी छगली नि कोसी लीडर पाम 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 थमका ने बीजेपी छगली ने मोय तरुसे अदगी जेडीयू की मोय जेडीयू कारिबा मोय तरुक सिमा मोय तरुकी मनु द मोय मरी छगली नि जिको छगली छगली सिबा अदागदी एब्सोल्यूट मेजॉरिटी फोसा ऑपोजिशन लेवरी से आईएनसी की मंगा से मोय लेवरे अदगी लेबा थुगाने होना बली यार मोय तरा को गिता चखरे लेवरी से एब्सोल्यूट मेजॉरिटी फंगा बने को एब्सोल्यूट मेजॉरिटी फंगना मसागी तोंगानबा गवर्नमेंट मा लेजर मा सेमदो कांदा लेबाक से इंतप लेबा पोनो होनबगी महुत्ता सस्पेंडेड एडमिशन थमनबगा आइसी याम चावबो मंगदे अचोब क्राइसिस हम लेरे हाइबने बा जमांगसको असि क्राइसिस ने मरे मरगांदा थुइबो कोइ सुजि नथै नम होनरे कांदा कदरे अखोइ लेइबा खुनना पनत लेइबा इमाइ बेंचिंग ने लेइबा सागी लेबाकी ओने खंजे बदुगु बसिएसो लेइबा एनी कारो सिविलियन मे आम सुजि दगा सागी हेन हरासमेंट बियो याबा मोंगो मदा ताहन बसिदि ओजा मांगजा मसिगी सोम रेस्पोंसिबिलिटी से मसिगी दायित्व से मसिगी मगी दायित्व कना कना फम थोके बसे मसि साइ हमदा हमरम चंगे बको अन प्रजा सिंगिदि हजे हजे सिनि भोट का रबजिन जिना लेबाक थुगाइन बगी अगेंस्ट दा लेबाक थुगाइन होने पर मिचम हरकसिनि अगेंस्ट दा थबक तबक नम दबो तारगदि प्रजा सिंगि दायित्व से बोनो हम थो एको अन एनी इशू मा फतवा इशू मा थोक मतंदा मदुगी दायित्व खुदि मक्से ngasi manung de langi ba le ba usi ma mandro kan musu da tele hon thuk na ha sam sam khamon thu ewa jamsa dana le bi suji ko yakun ha jere yam sam ha jere ro sa ju le bi suji e koi suspended dum thom bre governor magi president power da any time ko any time se hangal pu ya bagi dum room lady hairi prime minister hai halak pu ya ha pu ya ko ma ngai na di ha ju dum hairi ba na ko ma hairi ta la gi se makha ta bai koi hangal la kan dai ko manipur gi president room le ki matam jingi wari ko देना मना मतलब तो लगी प्रेसिडेंट रूल की बता दी सेंटर लगा पालगा स्टेट लगा तो काम पार्टी ने पालगा दा यानल तो बदगी क्रास न बदगी थंगें थमक मुसुम या होई प्रमाणि को हजती सेंटर से बीजेपी ने मणिपुर से बीजेपी ने अदु तो मणिपुर से मो कदरे एब्सोल्यूट मेजॉरिटी तागे लगी नि को मेजॉरिटी मोने हेल लगी बनी मोय मेसे मनुंग दा सगी लीडरशिप क्राइसिस ना मो लीडरशिप ओनिबा मयामना क्राइसिस होलकांदा लैरिबा सगी प्रजाजनी कोई प्रजाजनी कोई फेंग तुलिंग गाहल थम थौदुदी मयु दायित्व जे इरान थोलगा ngasi सस्पेंडेड एडमिशन थमकादा दायित्व लहरि मोसिंग दो बोले पुगदो ने हमजे थमजगे लोइना अथुमतमदा प्रेसिडेंट उनबिदना अथुमतमदा लैरिबा मणिपुर इशू की प्रजाजनी खंबिदना कोई अथुमतमदा अनोबल लीडर मा को मिया यानब लीडर मा खनबीदना लेइबो कोर इशू जे लोशन बिरकांदा सब साने मणिपुर हानगी मणिपुर थमनबा हानगी फ्रुप जाति में मुछनबी लंबी थमनबी दमता अदुगुंबा लीडर ओहन बिरउ को अदुगी आशा दुखै गाइजरी अदुना तदना सागी प्रजाजनगी ओबा पुंसी महिंग जे अखै फयंग तुलिंग अमना लंबी वाहन लगा थमगी मो मान प्रोसेस है तो बिदो फै मदुगी दायित्व खुदि मक्से मोने पुबम थु एहम जाय थमजगे ओदा मंगसे नुवाजी मखा तारकबद लाक्सनी सिको हुजी सोशल मीडिया दा कोगी ऑनरेबल सीएम हानगी सीएम ओइबिरंबा नंथंगम बिरेना कोगी 9 फेब्रुआरी द रिजाइन तौखिबा सिदा मैगै गादगी पेनदबा फोंदोनरि उजा हुजी हुजी सेंटर न थमकलिबा सेपरेट सॉरी कोगी सस्पेंडेड एनिमेशन असि कोगी प्रजाबु नुंगसिरगा थंबा नते बीजेपी लेंगा कन्ननबा थंबने हाबा मैगै गादि फोंदोनरको अदुगा नहन मखै रिजाइन तौद्रगा कोगी मैम सा तब असेंबली से फमलगा इंग टप लमदम ओरगनी मणिपुर की हजिक इरांग लोगनी मैम आशा क्या तौर खंगदना असेंबली फम की महूत सीएम रिजाइन तौर सेंटर पार्टी कन्नदमक येंग मणिपुर खुदगापी इरेबा कंजनबनी है थोक खुदगापी लेप लेटना मफम क्या फागलक्ली मरीबाकी थवाई कथोन
थोक्चरुरिबसिंग असि अवाफमदा तारकपगी लंबी मदा सेंटरना पुशिलगले हाइबा मियामदा नुंगनांगबा फोंदोकनरिबा अदुगा मतंग जादे हना सीएम रिजाइन तौखिबसे फोंदोकनरि वाफमसिदि कमायना येंबे ओजा मंग चकेरोनिदा कोइगी होय लीडर शिनबो शिनदबा बदुना तोंगान मेटर मनिको दो रिजाइन तौबो तौबो तोंगान मेटर मनि दो तौबो तबु लान मनुंगदा जनरल ओइबा मी मना इफ आई सामा हाइज प्रमाण ओजा मंग सामा हाइज प्रमाणिको ओजा माम चागी मखादा लानमी तेंगोन अमा पुरगा लान कना सोकना मनुंगदा ngसाइगी जनरल माना लानमी नाम तानम दना तना मयाम खनन दना ngसाइगी आई जनरल थादोक चगे हेते याब्रने कोना हाजिनंगी मागी फफद तोन थंगो अद लैब जनरल मानसु लैब चाइना मयाम यो लंबी म फन समीर गदो बनेबको अदागदी माग सेम मानबा माबु लामी मयाम दु nga खंगो गदो बन तगना लैदी चंग मिशन दु माई पान मंग गदुंबा जनरल नतगसु जनरल मानबा दुंबा सगी मयाम दु कंट्रोल तो मंग गदुंबा लीडर मा खनबे मंग चुमियबको अदुना मनुंग दबगी मसेंगी ओदो पॉलिसी म्याम लेबदी याय ओजा मंगसा मोय मसेंगी ओदो पॉलिसी म्याम लेबदी याय अदुना तोवान मंग पार्टी मंग वरिनी हजु लेजी कुकी टेररिस्ट ना चथरिबे लाजी लोरबरा लोजिबा क्वेश्चन बनेको अदागदी कुकी टेररिस्ट ना हादन मे कापै जिनो साइ हजेगी दोनी कुकी एमएलए मना गसी मिनिस्टर ऑफ होम अफेयर्स उनरुरे मिनिस्टर होम मिनिस्टर उनरुरे होम मिनिस्टर नोमै कापै लेफंगु नोगी वा खनगनी हारे हाबो हिन ताकुदि हालगी ना हाने कापै नोमै से कनागुंबा तबंग ममी मना कंद बेक तरगंदा प्रॉक्सी वार मना हारु चुमक्त्रो अदु तारगदी साइ एलांसी को हाने ओबिरम ऑनर सीएम नजु कदवरे तसेना माने रिजाइन तवगे न खंतारगदी माने रिजाइन तवगे न खंतारगदी मागी मनिंग नत्रगना मागी नकन नत्र मागी ओइद येता मागी मोट सिमन गदोबा नत्रगना माना इंस्टिगेट माना एडवाइस तरगा चमिन नबला गदोबा दुगुंबा लीडर मदी हाना खनन चुमजागनी दो जामोजा अदुगी पोतुनी अदुगे साइगी कोना मादनते एनी काइंड ऑफ लीडर मिनिस्टर मयाम जुमगाई सीएम ना ऑनरेबल सीएम ना मागी चीफ मिनिस्टर की पोस्ट रिजाइन तवगे हाइना खरको मिकुप्ता माई काउंसिल मिनिस्टर मयाम वा खनरगनी को खनरगनी खलिगो जामोजा उदा खनदर थम तो तरमोइको अदुगी खंडर मिकुप्तुदा मिनिस्टर मयाम दुना तागदी अखोगी ओबे लीडर मा खुदा रिजाइन तौगे हारबनिना मागी मौता रिप्लेस तौबे याबा मीमा अखोई खमिन जाबा जे हाना खना दम जाला हाय क्वेश्चन लाइने को अदुना खोई साइ एलाको हाजिनगी हौजिक लेबे लानजे यामना अरुब लान मने बो जामौसा कुसिनो कोकबो गमो लान मी यावरि मिसिदको करम लान कुकीसने लानजरे अखोई सोयरे हायर कान अखोई ngakpi ngो दो लान मी याव ngakpi ngो दो एया खोई यावदि भाई एसा मरमदि मे तौबो थेंगा तुमनि गाइदा कोक्तादा निगी मपा मसा तुमनि गाइदा चंगलागा थोंग को खायरागा फमुंगी कंट्रोल चिंथुकांदा थांग लेगा मन का हालमबगी इंटेंशन कुंभीदा मपा मसा सिंग चंद चगिबदु नोमरि चरा ताला चिंतुम चकी मपा मसा दु नकन चिंथुकांदा भाई वीडियो भाइरल रखिबे कोई पा उरी प्रमाणिको निगम द बदुम थंपांग याला हात खिबगी वरिको मसी एना हाइसे अबो एगे रिमाइंड तो खुमजदिको जिरीदा पिक मगा मसा यावना नुपी ओ मगा हम यावना तो खोय लाना खिबगी पेन दबदि गुमदबा देन फोन ngasi secure oira badumba army campus dagi mangiba khogi mioi adugi mataida hangi mang lagi chai dong maya bu sibari ko lan je kana horubuno lan je kana hana horubuno lan je kana hana horubuno mai hana hobra question number ko ne ne ri ko shugun bari charang mo mayam jingse masa sing lo salam dina ngasi council of ministers in MLA sing na chief minister ma samungna chai area si da decision number lo dina decision longduna moi manung policy khale madi ko jamangsa moi manung policy khale madi ang saija baduni moi manung da political rajniti ye badu mo policy khale madi rajniti ye je politics ai je jamangsa vote le badu to ko yar su to brati ko family ma da mama mapa masin manau ko masin adagi sagai dei chamin nari ba thapun nari ba leibai padar ngai bo wam sangang leibai ba chana system do adu part of politics ne ko jamangsa miyo ba chana ibn tinin to mo ko si politics ma khala ne ko adubu miyang right pair kanda miyam gi protection life property magi asset na magi vision me amindo adi eswa logi matungina indian constitution da ko yawo robina indian democracy yawo robina madugi chatna bidu de khoi moder right to pitho right to pitho badumda mono ngakpi kani chen bi kani honna bi kani apa thon to kana bi do ko me pitho ko ne ko adu si yo kala ka zide moina ngasai gi ta in the interest of the general public of Manipur stakeholder but Manipur shares on Manipur imagine you ba kamen to lom bina moina pham thadok ne thadok pa ko moina eta adu to ba ji ya ba ko sin lai di
laan manungsidabꯨ sukan la ꯃꯣꯏꯅ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯒꯅ ꯐꯝ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯊꯥꯗꯣꯛꯑꯒ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯐꯝ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯔꯒꯅ ꯁꯦꯟꯇꯔꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯗꯤ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯊꯧꯔꯥꯡꯁꯨ ꯂꯩꯕ ꯇꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯃꯌꯥꯝꯗꯣ ꯆꯞ ꯃꯥꯟꯅ ꯑꯩꯈꯣꯏ ꯁꯤꯒꯅꯤꯐꯥꯏ ꯀꯦꯝꯄꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯦꯟꯃꯜꯂꯦ ꯃꯣꯏꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨꯕꯅꯦ ꯃꯣꯏ ꯆꯞ ꯃꯥꯟꯅ ꯏꯔ ꯊꯥꯕꯤꯔꯝꯃꯣ ꯆꯦ ꯑꯃ ꯃꯣꯏꯅ ꯍꯣꯠꯅꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯡꯁꯦꯀꯣ ꯍꯣꯠꯅꯔꯤ ꯍꯥꯏꯕꯗꯨꯒꯤ ꯑꯁꯥꯗ ꯍꯣꯠꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉ ꯂꯩꯉꯩ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝ ꯑꯃꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝꯒꯤ ꯑꯌꯥꯕꯁꯨ ꯂꯧꯗꯅ ꯁꯨꯡꯊꯥ ꯇꯥꯟꯅꯗꯅ ꯍꯦꯛꯇ ꯐꯝꯁꯤꯕꯨ ꯃꯣꯏꯅ ꯍꯦꯛꯇ ꯑꯩ ꯏꯇꯨꯡꯗ ꯀꯣ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯅꯤ ꯏꯟꯅꯔꯛꯑꯣ ꯑꯉꯥꯡ ꯆꯥꯝ ꯆꯅꯤ ꯏꯟꯅꯔꯛꯑꯣ ꯍꯥꯏꯅ ꯑꯩꯅ ꯂꯥꯟꯃꯤ ꯃꯃꯥꯡ ꯊꯥꯔ ꯑꯩꯅ ꯃꯀꯣꯛ ꯊꯥꯔꯒ ꯑꯩꯅ ꯂꯤꯗꯔꯅ ꯄꯨꯔ ꯆꯠꯂꯀꯥꯟꯗ ꯂꯥꯟꯐꯝ ꯌꯧꯔꯀꯥꯟꯗ ꯂꯥꯟꯐꯝ ꯌꯧꯔꯀꯥꯟꯗ ꯉꯁꯥꯏ ꯌꯦꯡꯅꯕꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯗꯤ ꯈꯨꯠ ꯊꯥꯡꯒꯠꯆꯔꯦꯅ ꯍꯥꯏꯕꯁꯨ ꯌꯥꯕ꯭ꯔꯅꯦ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗꯨꯗꯤ ꯀꯥꯏ ꯊꯝꯃꯝꯗꯣꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯈꯨꯠ ꯊꯥꯡꯒꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯍꯥꯠ ꯀꯣꯜ ꯊꯥꯗꯣꯛ ꯍꯥꯏꯇꯥꯔꯒꯗꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯗꯨꯅ ꯃꯅꯤꯄꯨꯔ प्रजाꯁꯤꯡ ꯁꯦꯟꯇꯤꯃꯦꯟꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯂꯥꯟ ꯂꯣꯏꯁꯤꯜꯂꯝꯈꯣ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯂꯥꯟ ꯂꯣꯏꯁꯤꯟꯕꯤꯔꯝꯈꯣ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯈꯣ ꯐꯥꯕꯤꯔꯝꯈꯣ ꯍꯥꯠꯂꯝꯈꯣ ꯇꯨꯞꯂꯝꯈꯣ ꯗ꯭ꯔꯒꯀꯤ ꯂꯩꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯈꯣ ꯃꯍꯧꯁꯥ ꯂꯣꯏꯁꯤꯟꯕꯤꯔꯝꯈꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗꯅꯦ ꯐꯝ ꯊꯥꯗꯣꯛꯅꯒꯦꯔꯥ ꯚꯣꯠ ꯂꯦꯞꯄꯒꯦꯔꯥ ꯀꯥꯏ ꯆꯦꯔꯦ ꯀꯥꯏ ꯇꯧꯅꯕꯤꯔꯝꯃꯣ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯁꯤꯗꯤ ꯂꯤꯂꯥ ꯁꯥꯟꯅꯔꯀꯥꯟꯗ प्रजाꯁꯤꯡꯒꯤ ꯉꯧ ꯊꯝ ꯌꯥꯕ꯭ꯔꯅꯦ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯗꯨꯒꯤ ꯁꯦꯟꯇꯤꯃꯦꯟꯗꯨꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯐꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯁꯦꯀꯦꯟ ꯑꯃꯗ ꯂꯤꯗꯔꯗꯣ ꯍꯥꯡꯍꯟꯗꯕꯤ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯕꯁꯨ ꯄꯤꯕ ꯃꯌꯥꯝꯗ ꯑꯗꯨꯁꯨ ꯄꯤꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯏꯆꯦ ꯁꯔꯗꯥꯅ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯐꯝ ꯊꯥꯗꯣꯛꯄꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯗ ꯈꯔ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯂꯩꯇ꯭ꯔꯣ ꯁꯤꯗ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯁꯤ ꯃꯁꯥꯅ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯊꯥꯗꯣꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯔꯅ ꯅꯝꯗꯅ ꯊꯥꯗꯣꯛꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯑꯝꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕ꯭ꯔꯥ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯗꯨꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯌꯥꯏꯐꯅꯕ ꯊꯥꯗꯣꯛꯑꯝꯕꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯊꯥꯗꯣꯛꯄ ꯃꯤꯀꯨꯞꯇꯨꯗ ꯍꯦꯛ ꯊꯥꯗꯣꯛꯄ ꯃꯤꯀꯨꯞꯇꯨꯗ ꯕꯤꯖꯦꯄꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯐꯤꯀꯥꯎꯗꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯦꯛꯇꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯃꯍꯨꯠꯇ ꯁꯤ ꯂꯩꯔꯦꯀꯣꯅ ꯈꯤꯟꯕꯗꯤ ꯌꯥꯕꯤꯗꯕ꯭ꯔꯥ ꯀꯣꯏꯁꯟ ꯑꯃ ꯁꯥꯏꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯗꯨꯅ ꯍꯪꯅꯤꯡꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯃꯔꯛꯁꯤꯗ ꯑꯣꯖꯥ ꯃꯥꯡꯁꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯅ ꯉꯥꯡꯉꯤꯕ ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯀꯥꯞꯄ ꯂꯦꯞꯄꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯣ ꯀꯨꯀꯤꯁꯤꯅ ꯃꯣꯏ ꯀꯥꯞꯄ ꯂꯦꯞꯄꯤ ꯗꯦꯠ ꯃꯤꯟꯁ ꯌꯥꯅꯕ ꯂꯝꯕꯤ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯧꯕ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝ ꯍꯥꯟꯅ ꯑꯣꯏꯕꯤꯔꯝꯕ ꯄꯥꯕꯨꯡ ꯇꯥꯃꯣ ꯕꯤꯔꯦꯟꯁꯤ ꯍꯥꯟꯅꯗꯤ ꯅꯣꯏ ꯍꯥꯏꯔꯝꯃꯤꯁꯤ ꯁꯤꯑꯦꯝ ꯔꯤꯖꯥꯏꯟ ꯇꯧꯍꯜꯂꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯔꯨꯝ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯦ ꯕꯤꯔꯦꯟ ꯔꯤꯖꯥꯏꯟ ꯇꯧꯁꯅꯨ ꯁꯤꯑꯦꯝ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯁꯤꯟꯅ ꯇꯧꯁꯅꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯗꯨꯃꯥꯏꯅ ꯍꯜꯂꯨ ꯍꯥꯏꯒꯠꯂꯔꯦ ꯃꯣꯏ ꯌꯥꯝ ꯁꯤꯒꯤ ꯅꯥꯎ ꯆꯥꯎꯔꯤꯕ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯁꯤꯅ ꯃꯁꯤ ꯋꯥꯈꯜ ꯊꯥꯗꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯑꯣꯖꯥ ꯃꯥꯡꯁꯥ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯔꯥꯡ ꯌꯨꯔꯥꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯏꯄꯥ ꯏꯄꯨꯒꯤ ꯁꯨꯝ ꯌꯥꯝ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯟ ꯆꯪꯉꯒ ꯂꯥꯟꯐꯝꯗ ꯉꯁꯥꯏꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯁꯜꯂꯒ ꯅꯣꯏ ꯂꯣꯏ ꯊꯣꯛꯄ ꯌꯦꯡ ꯊꯣꯛꯄ ꯀꯥꯏꯅ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯉꯁꯥꯏꯒꯤ ꯆꯠꯅꯕꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯗꯨꯅ ꯏꯁꯥꯒꯤ ꯏꯔꯩꯕꯥꯛꯀꯤ ꯆꯠꯅꯕꯤ ꯙꯔꯃ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯠꯇ꯭ꯔꯒꯅ ꯆꯠꯅꯕꯤ ꯈꯔꯗꯤ ꯑꯁꯤꯃꯁꯨ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯂꯤꯗꯔꯁꯤꯡꯅꯅꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯔ ꯊꯝꯕ ꯆꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯗ ꯃꯦꯟ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯁꯤ ꯃꯔꯖꯔ ꯇꯧꯔꯦ ꯀꯣ ꯑꯩꯈꯣꯏꯁꯤ ꯁꯣꯝ ꯆꯥꯄ ꯅꯤꯐꯨ ꯃꯥꯄꯟꯗ ꯑꯩꯈꯣꯏ ꯄꯨꯟꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯍꯣꯏ ꯁꯤꯗ ꯔꯤꯂꯤꯖꯟꯒꯤ ꯄꯥꯔꯠ ꯑꯃꯅꯤꯀꯣ ꯁꯤꯅ ꯔꯤꯂꯤꯖꯟꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯃꯤ ꯑꯃꯅ ꯃꯥꯅ ꯅꯤꯡꯕ ꯙꯔꯃ ꯅꯤꯡꯕꯗ ꯑꯗꯨꯒꯤ ꯑꯊꯤꯡꯕꯗꯤ ꯂꯩꯇꯦ ꯀꯣ ꯀꯩ ꯅꯤꯡꯒꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯤꯡꯒꯦꯔꯥ ꯍꯤꯟꯗꯨ ꯅꯤꯡꯒꯦꯔꯥ ꯀꯣ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯙꯔꯃ ꯅꯤꯡꯕꯗ ꯃꯗꯨꯒꯤ ꯑꯊꯤꯡꯕꯗꯤ ꯂꯩꯇꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯅ ꯆꯍꯤ 4,500 ꯊꯝꯕꯤꯔꯝꯕ ꯄꯨꯋꯥꯔꯤꯒꯤ ꯁꯒꯣꯜꯅꯔꯒ ꯂꯥꯛꯄ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯁꯨ ꯀꯣ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯃꯆꯥ ꯃꯌꯥꯝ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯄ ꯃꯌꯥꯝ ꯂꯩꯅꯔꯤꯀꯣ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯌꯥꯝ ꯆꯠꯄ ꯂꯩꯌꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯤꯡꯗꯦ ꯍꯥꯏꯕꯗꯤ ꯃꯗꯨ ꯃꯥꯒꯤ ꯙꯔꯃꯅꯤ ꯙꯔꯃ ꯃꯌꯥꯝꯗꯨ ꯅꯤꯡꯉꯤꯕ ꯙꯔꯃ ꯃꯌꯥꯝꯗꯨ ꯄꯨꯜꯂꯒ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯐꯖꯔꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯕꯨꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯙꯔꯃ ꯑꯃꯁꯨ ꯂꯩꯖꯔꯤꯕꯀꯣ ꯏꯁꯥꯒꯤ ꯙꯔꯃꯁꯦ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅꯁꯨ ꯁꯝꯇꯥꯏꯝꯁ ꯄ꯭ꯔꯣꯇꯦꯛ ꯄꯤꯕꯤꯗꯅ ꯉꯥꯉꯣ ꯄꯤꯕꯤꯗꯅꯀꯣ ꯆꯠꯅꯕꯤꯗꯨ ꯀꯥꯟꯗꯅꯕ ꯑꯗꯩ ꯁꯣꯏꯗꯅꯕ ꯉꯥꯝꯗꯅꯕ ꯑꯣꯏꯅ ꯂꯝꯕꯤ ꯑꯃ ꯇꯥꯛꯄꯤꯒꯗꯧꯕꯅꯦꯕꯀꯣ ꯑꯁꯨꯝ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯖꯤ ꯌꯥꯅ ꯍꯣꯠꯅꯕꯗ ꯏꯃꯨꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝꯃꯝꯕ ꯀꯣ
ꯍꯣꯏ ꯊꯣꯛꯑꯁꯤ ꯌꯥꯅ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯂꯩꯕꯛꯇ ꯁꯤꯡꯖꯨ ꯁꯥꯡꯅ ꯊꯤꯜꯂꯒ ꯃꯃꯥ ꯂꯩꯕꯥꯛꯅꯤꯡꯕ ꯁꯥꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏꯕ ꯖꯃꯥꯡꯁꯥ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯂꯤꯗꯔ ꯑꯣꯏꯕꯒꯤ ꯃꯤꯁꯤꯡꯁꯤꯅꯁꯨꯅꯦ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯏꯁꯥꯒꯤ ꯙꯔꯃ ꯏꯁꯥꯒꯤ ꯂꯣꯟꯆꯠ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯦ ꯈꯔ ꯃꯈꯩꯁꯨ ꯃꯣꯏꯅꯅꯦ ꯑꯁꯤ ꯇꯧꯍꯟꯖꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯒꯅꯤ ꯁꯨꯃꯥꯏꯅ ꯆꯠꯂꯨꯕꯅ ꯏꯕꯨꯡꯉꯣ ꯁꯤ ꯂꯩꯕꯁꯦ ꯈꯔ ꯍꯥꯏꯅꯤꯡꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯂꯤꯗꯔꯁꯤꯡꯁꯤꯅ ꯇꯧꯅꯤꯡꯕ ꯇꯧ ꯂꯩꯔꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯀꯥꯏꯗꯒꯤ ꯋꯦꯁꯇꯔꯅꯥꯏꯖ ꯑꯣꯏꯈꯠꯂꯛꯏꯕ꯭ꯔꯥ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏ ꯄꯨꯁꯜꯂꯛꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯆꯠꯅꯕꯤꯁꯨ ꯃꯑꯣꯡ ꯗꯈꯠꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯝꯁꯦ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯦꯕꯥꯔ ꯄꯤꯖꯩ ꯔꯦꯁꯄꯦꯛ ꯄꯤꯖꯩ ꯇꯧꯕꯇꯕꯨ ꯏꯁꯥꯒꯤ ꯄꯤꯛꯆꯔꯁꯨ ꯃꯤꯁꯤꯡ ꯌꯥꯝꯗ꯭ꯔꯁꯨ ꯀꯣ ꯃꯤꯁꯤꯡ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯊꯣꯏꯗꯣꯛꯁꯤ ꯊꯣꯏꯗꯣꯛꯇꯦꯕꯀꯣ ꯃꯤꯁꯤꯡ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯤꯁꯤꯡ ꯈꯔꯁꯦ ꯃꯁꯤꯗꯪ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯐꯖꯅ ꯆꯠꯅꯕꯤ ꯀꯥꯡꯂꯣꯟꯁꯦ ꯉꯥꯛꯑꯒ ꯅꯨꯡꯁꯤꯅꯅ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯌꯨꯅꯤꯇꯤꯗ ꯆꯠꯄ ꯃꯇꯝꯗꯅꯦ ꯁꯤꯡꯒꯥꯄꯨꯔ ꯀꯌꯥꯝ ꯆꯥꯎꯕ ꯂꯝꯅꯣ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯑꯣꯖꯥ ꯃꯥꯡꯁꯥ ꯍꯥꯏꯕꯤꯌꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯑꯆꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯩꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯩꯔꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯂꯩꯕꯥꯛ 130 ꯂꯩ ꯍꯥꯏ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ 130ꯁꯤ ꯃꯅꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯕꯥꯛ 13 ꯂꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯂꯩꯕꯥꯛ 193 ꯂꯩ ꯍꯥꯏ 193ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯅ ꯃꯤꯁꯤꯡ ꯌꯥꯝꯖꯗꯅ ꯂꯩꯖꯔꯒꯁꯨ ꯆꯥꯎꯈꯠꯄꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯗꯅ ꯉꯁꯤ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯔꯤꯑꯕꯀꯣ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯆꯍꯤ 4,000 ꯄꯨꯋꯥꯔꯤꯁꯨ ꯂꯩꯌꯦꯅ ꯍꯥꯏꯕ ꯀꯣ ꯍꯤꯁꯇ꯭ꯔꯤꯁꯨ ꯂꯩꯖꯕ ꯃꯦꯔꯦꯖꯁꯨ ꯂꯩꯖꯕ ꯂꯣꯟꯁꯨ ꯂꯩꯖꯕ ꯀꯣ ꯏꯁꯥꯒꯤ ꯏꯔꯝꯗꯝꯁꯨ ꯂꯩꯖꯕ ꯂꯝꯁꯨ ꯂꯩꯖꯕ ꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟꯅ ꯆꯪꯉꯛꯄ ꯏꯂꯤꯒꯦꯟ ꯔꯤꯐ꯭ꯌꯨꯖꯤ ꯈꯔ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯈꯔ ꯀꯥꯏꯗ ꯍꯧꯕꯅꯁꯨ ꯈꯪꯗꯕ ꯀꯨꯀꯤ ꯈꯔꯅ ꯂꯥꯛꯑꯒ ꯉꯁꯤ ꯃꯣꯏꯒꯤ ꯂꯩꯕꯥꯛꯅꯤ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏ ꯂꯩꯕꯥꯛꯅꯤ ꯍꯥꯏꯒꯠꯂꯀꯥꯟꯗ ꯉꯁꯤ ꯑꯗꯨ ꯃꯊꯧ ꯄꯨꯕꯤꯕ ꯃꯌꯥꯝꯁꯤꯅ 21st ꯁꯦꯟꯆꯨꯔꯤꯗ ꯗꯥꯏꯇ ꯍꯩꯔꯦ ꯁꯤꯡꯉ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯉꯥꯛꯊꯣꯛꯏꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯑꯣꯖꯥ ꯃꯧꯁꯥ ꯁꯨꯝ ꯑꯝꯇ ꯂꯩꯅꯁꯦꯕ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯆꯪꯉꯛꯏꯕ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯥꯟ ꯇꯣꯛꯈ꯭ꯔꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯤꯔꯛꯄ ꯑꯪꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯅ ꯉꯁꯤ ꯁꯦꯟꯇꯤꯅꯔꯤ ꯒꯦꯠ ꯀꯣ ꯀꯨꯀꯤꯅ ꯃꯩ ꯊꯥꯔꯝꯃꯦꯅ ꯍꯥꯏꯔꯒ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕ ꯖꯒꯥꯗꯣ ꯉꯁꯤꯐꯥꯎꯗ ꯑꯗꯨꯒꯤ ꯁ꯭ꯇꯣꯟ ꯒꯦꯠꯇꯣ ꯊꯨꯒꯥꯏꯔꯁꯨ ꯂꯩꯇꯦ ꯇꯛꯈꯥꯏꯔꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯍꯤ 100 years 200 years ꯈꯔ ꯁꯨꯔꯦ ꯌꯥꯅ ꯅꯨꯡ ꯃꯆꯥ ꯃꯆꯥ ꯁꯥꯖꯜꯂꯒ ꯀꯥꯏ ꯌꯨꯝꯁꯤꯜꯂꯒ ꯉꯁꯤ ꯃꯣꯏꯒꯤ ꯂꯝ ꯕꯪꯇꯦ ꯕꯨꯡꯇꯦ ꯕꯨꯡꯇꯥ ꯄꯨꯂꯞ ꯊꯨꯡꯖꯤꯜꯂꯒ ꯑꯣꯖꯥ ꯃꯔꯛꯇ ꯇꯧꯅꯤꯡꯗ꯭ꯔꯤ ꯐꯥ ꯃꯅꯨꯡꯗꯁꯦ ꯀꯅꯥ ꯊꯦꯠꯀꯦ ꯑꯈꯪ ꯑꯩ ꯃꯣꯏ ꯍꯌꯦꯡꯁꯤꯡꯒꯤ ꯂꯩꯕ ꯃꯤꯅꯤꯁꯇꯔ ꯃꯣꯏ ꯊꯦꯠꯄꯤꯕ꯭ꯔꯣ ꯑꯣꯖꯥ ꯃꯔꯛꯁꯥ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏ ꯀꯅꯥ ꯊꯨꯒꯥꯏꯕꯅꯣ ꯑꯩꯈꯣꯏ ꯄꯨꯡ ꯅꯨꯡꯁꯤꯕ ꯂꯥꯛꯑꯦꯕ ꯑꯣꯖꯥ ꯃꯔꯛꯁꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅ ꯁꯦ ꯃꯣꯔꯣꯁꯤꯌꯁ ꯀꯟꯇ꯭ꯔꯤ ꯒꯥꯏꯁꯦ ꯁꯨꯞꯅꯇꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 2040 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯗ ꯄꯥꯛ ꯆꯥꯎꯕ ꯃꯤꯑꯣꯏ 1,13,000ꯒ ꯁꯨꯞꯅ ꯆꯠꯊꯛ ꯂꯩꯕ ꯃꯤꯑꯣꯏ ꯂꯩꯕꯥꯛꯅꯦꯕꯀꯣ ꯃꯅꯤꯡ ꯃꯈꯥ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯦꯛꯇꯔ ꯈꯔꯁꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯍꯥꯏꯅꯤ ꯀꯨꯀꯤꯒꯨꯝꯕ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯍꯧꯐꯝ ꯈꯪꯗꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯉꯁꯤ ꯍꯥꯏꯔꯦ ꯃꯣꯏꯁꯤ ꯔꯤꯐ꯭ꯌꯨꯖꯤꯅ ꯂꯥꯛꯈꯤꯕꯒꯤ ꯔꯤꯐ꯭ꯌꯨꯖꯤꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯈꯤꯕꯒꯤ ꯑꯩꯈꯣꯏꯗ ꯔꯦꯀꯣꯔꯠ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯑꯗꯨ ꯑꯪꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯁꯦ ꯂꯩꯈꯤꯕ ꯂꯩꯇꯦꯅ RTI ꯊꯥꯔꯨꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯌꯥꯝ ꯂꯤꯗꯔ ꯃꯌꯥꯝꯅ ꯊꯥꯔꯨꯕꯗꯒꯤ ꯔꯦꯀꯣꯔꯠ ꯄꯤꯔꯒꯁꯨ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯅꯅꯕ ꯇꯥꯡꯀꯛ ꯅꯥꯏꯅ ꯂꯣꯏꯁꯤꯟꯅꯕ ꯃꯁꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯍꯤꯁꯇ꯭ꯔꯤꯗ ꯑꯀꯥꯏꯕ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯕ ꯀꯌꯥꯝ ꯀꯥꯏꯒꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯇꯥꯏꯒꯔꯁ ꯔꯣꯗ ꯀꯥꯏ ꯊꯝꯗꯅ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯃꯁꯝ ꯁꯥꯡꯕ ꯇꯥꯏꯒꯔ ꯍꯥꯏꯕ ꯀꯩꯅꯣ ꯃꯦꯟꯃꯥꯟ ꯇꯥꯗꯕꯗꯣ ꯃꯁꯝ ꯁꯥꯡꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯅꯣꯡꯃꯩ ꯑꯐꯕ ꯄꯥꯏꯕ ꯖꯤꯔꯤꯒꯤ ꯏꯟꯁꯤꯗꯦꯟꯗꯨ ꯑꯩ ꯌꯥꯎꯅ ꯍꯥꯠꯄꯅꯤ ꯑꯩ ꯌꯥꯎꯅ ꯍꯧꯖꯤꯛ NIA ꯊꯤꯔꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯄꯥꯎ ꯇꯥꯔꯤꯗꯨꯁꯨ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ 9-10 ꯂꯩꯕ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞꯇꯨꯒꯤ ꯂꯤꯗꯔꯗꯨꯒꯤ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯐꯨꯇꯦꯖ ꯑꯣꯏꯕꯗ ꯇꯥꯏꯒꯔ ꯔꯣꯗ ꯀꯥꯏ ꯑꯗꯩ ꯁꯨꯝ ꯑꯩꯈꯣꯏ ꯕꯤꯁꯅꯨ ꯃꯅꯤꯡꯗꯅ ꯀꯩꯗꯧꯔꯦ ꯇꯣꯡꯂꯥꯎꯕꯤ ꯇ꯭ꯔꯥꯡꯈꯣꯡ ꯃꯅꯤꯡꯗꯅ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯔꯃꯟ ꯔꯣꯗ ꯀꯅꯥꯅ ꯑꯌꯥ ꯄꯤꯒꯦꯕ ꯖꯔꯃꯟ ꯔꯣꯗꯁꯦ ꯇꯥꯏꯒꯔ ꯀꯅꯥꯅ ꯑꯌꯥ ꯄꯤꯒꯦꯕ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯒꯤ DCꯗꯣ ꯀꯩꯗꯧ ꯂꯩꯒꯦ ꯍꯧꯖꯤꯛ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯒꯤ SP ꯀꯩꯗꯧ ꯂꯩꯒꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ SP ꯀꯩꯗꯧ ꯂꯩ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DC ꯀꯩꯗꯧ ꯂꯩꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯠꯇꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯀꯥꯟꯗ ꯇꯥꯏꯒꯔ ꯔꯣꯗ ꯊꯥꯔꯤꯕ ꯑꯗꯨꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯜꯂꯀꯥꯟꯗ ꯖꯔꯃꯟ ꯔꯣꯗꯀ ꯊꯥꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯔꯣꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯆꯤꯡ ꯀꯛꯇꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯝꯕ ꯃꯌꯥꯝꯁꯦ ꯒꯣꯔꯃꯦꯟꯅ ꯑꯌꯥ ꯄꯤꯕꯤꯔꯣ ꯃꯣꯏꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯀꯅꯥꯅ ꯄꯤꯒꯦ ꯃꯣꯏꯗ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅ ꯆꯥꯟꯗꯦꯜꯗꯒꯤꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯀꯣꯏꯕꯁꯦ ꯒꯥꯔꯤ ꯊꯧꯕ ꯌꯥꯏꯕ ꯆꯤꯡ ꯀꯛꯇꯅ ꯁꯦꯝꯕ ꯃꯌꯥꯝꯁꯤꯗꯩꯗ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯀꯅꯥꯅ ꯄꯤꯕꯅꯣ ꯆꯤꯡ ꯀꯅꯥꯅ ꯀꯟꯕꯅꯣ ꯑꯣꯖꯥ ꯃꯔꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯪꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯊꯃꯣꯏ ꯁꯦꯡꯗꯕ ꯈꯔ ꯌꯥꯎꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯃꯔꯛꯁꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯌꯥꯝ ꯇꯥꯟꯅꯕ ꯅꯠꯇꯦ ꯇꯧꯍꯟꯅꯤꯡꯕꯗꯨꯅꯤ ꯊꯧꯅꯥ ꯐꯍꯟꯅꯤꯡꯕꯗꯨꯅꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯊꯧꯅꯥ ꯐꯕꯤꯔꯛꯑꯣ ꯍꯣꯠꯅꯕꯤꯔꯛꯑꯣ ꯂꯩꯕꯥꯛꯁꯤꯕꯨ ꯍꯣꯠꯅꯕꯤꯔꯛꯑꯣ ꯊꯧꯅꯥ ꯐꯅ ꯍꯣꯠꯅꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯝ ꯚꯣꯠ ꯀꯥꯕꯤꯌꯨ ꯃꯤꯌꯥꯝꯅꯕꯨ ꯌꯥꯔꯗꯤ ꯑꯣꯖꯥ ꯃꯔꯛꯁꯦ ꯁꯤꯔꯣ ꯚꯣꯠ ꯀꯥꯕꯤꯌꯨ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯌꯥꯔꯒꯅ ꯑꯩꯈꯣꯏ
이상이 레저리 이벤트 레저리가 이쇼코도 검증이 이쇼지 같답니다. 윤윤도 뭐 포도제에서 짱짱 틀어 나가야 되는 거지. 호나 비로고 내가기니. 아두고 뭐 아두고 뭐 나답니다. 그냥 하이로 뭐가 그냥 나고 뭐가 뭐다 이니미티로 우러간다. 자기 그 둥둥은 나한테 얘나고 잡아도 나도 팠대. 뭐 그런 거 주면 이니미티로 제대고 레바트가 카미라고 하죠. 이 품제 how many days 이렇게 힘들게 이제 차이나 빠져 있는 놈이 아닌데 하지만 놈이 아닌 장들이 뭐이 아사가 비도리지 시 루르바 다이밍 시데 뭐 머신 자기 아이폰 타도에 아들이 애니 들어오니까 문에 가지고 비아 함절래가 하고 이제 자망사 차이 양지다 이렇게 힘들게 빠져 있는 놈이 아닌기 민음시 강대바 아들이 플라스 와 이면 민음시 강대바 레박 두가이나 머신 이면 아닌기 아사 강대바 뭐 저기 보면 무슨 우도 자망자 아들이 뭐 있다 부디 와니 도나가 아치나 레게데 아들나 루실라고 못하면 그 예전에 머니푸르 가는 거 하는 것보다 아무튼 만나면 미로 프로자미야 메저리고 그냥 좀 인정해 거 하지는 이 수준 맞다 그 센터나 산업을 리라 그리 먹세 그 too much 센터나 머니푸르에 아무튼 내가 보내다 근데 폴기겐 게뭐 윈 폴기겐 파워 오칸 만나면 뭐 아무튼 우리 통화도나 센터는 그니까 그 웃거든 보내 보고 자망자 아주 통화도 웃비유 아무튼 이까이 구면 비유 머니푸르에 아무튼 이까이 구면 비유 kum제 잘 통적이야 자망자 요새 ngasi matang sida khoi notice window sandoksa news program si lusin mi tanja do lojari pum pum kon na kon jari oja bsaro bada third pondok 그럼